Ngarang numidang pung 6:30 taba aduaida Tidim Lambi gi Phubala Amasung Naranseina gi Lonnaba Mapham Amadagi sakhangdaba singna Meeoi ahum Phaduna Pukhre hairi. Sakhangdaba singna fakraba Meeoi sing adudi Kwakta Gram Panchayat Ward number 8 Khuman Thongkhong dagi Tampak Mayum Abdul Latif Chehi Yangkai Apokpa Haji Abdul Rasid Saiton Gram Panchayat Ward number 3 Saiton Awang Lekai dagi MD Haji Alimuddin Moizing Mayum Chehi Yangkai Apokpa Laikhidraba Rahimuddin Amadi Moirang Mairembam Lekai dagi Mairembam Johnson Chehi Nifu Apokpa M Bobini Hairi Makoi ahum fakibagi thawong adu yaningdaba phongdoktuna miyamna ngasi ayuptagi Tidim Lambi gi Kwakta Terakhongda Lambi thingduna khongjang changsinkhre Fazin kraba Meeoi singgi imung manungdagi fangba pau amagi matung inna ngarang numidang wairam pung 6:30 aduai fauba Meeoi sing adu imung manunga mobile phone da pau faunarami adubu matung matam ikan kanadana makoigi phone sing adu switch off laikibadagi hauzik fauba hangdana leiri pau faunabada ngakpigani pau faunaba fanglaktabadagi imung manunggi Meeoi singna Khongul lirubada sakhangdaba singna Pukhre haiba khangba ngamlakhibani hainasu imung manunggi Meeoi singna phongdurakli Nongdang thianga kanda pau hai phet loba matamda sakhangdaba singna Naranseina daina Phubala pu manungda makhoi si phakibani haibagi pau hai phet phangi kari maram gino haiba se khoi khangba ngamkhite kariam phoi khoi khangdri adu khangdaba na maram moraga nasi bansi taujari aseng badom tang haibirao khanghanbirao Lambi thingbagi khongjang aduda saruk yakiba Jamiat Ulama Bishnupur District ki Secretary Sahid Maulana Alauddin Kwasmina hai Manipur da hauzik thokliba irang asida maitei pangal singti kanglup amatagi michangda leite Kwakta hairiba khul asidi manung huchanna leiba nongmagi su nomduna ichamchamna leizaba khunja singna khundaba khul amane adubu laibak thibadi irang asidi Kudong chaba irang asigi kudong chaba lauraga lukki maming takthokdana Meeoi kharana Kwaktagi khunja sing fazinduna sel lauraga thadokpa ase yamna toina thoklakli Chairaga sida khul asigi khunja ahum sakhangdaba Meeoi kharana fazinkhre haiba pau tabadagi hongnaruba tawdana khulgi naha singna thoraktuna lambi thingbagi khongjang ase changsinbani Fazin kriba Meeoi sing adu condition amata yaudana thadokpiraknabasu mahakna makhatana apil tawri Youth sing as it forgot Mayam say, I quite so Sarkana, Ayaba to PB could not put you in. I quite so Tauser Haibo from the life of Homsi. Cooking Manipur Sibu to Gana Changa Kango Singado. I do the Tantok, but I could support with Tantok Minabata, the Kale by Quaki in a Panga, Pangan, Panga, the Water Mate Panganda, Oktagi Parza, Yam Sons by Goda, Tosato Viraga, Quaki Pikiva, Katsiang Senet by and soon net by Vigano, on Katlagachi, I have a Sisu, Kavita, Pajobi Pari, but Tim Singato, and Viraga, Minung Sida, Kandisanam Hoyao de Vida, Adopira, oh, Hydra, that's me the Agit from the Opposite Hamzi.